अहानबद मरुब पाव मोना थजनिब पाव मोना खुलाई पाइब मसल अकन ममोंग खुद थोनख्रे हाइरि बिष्णुपुर कांगपोपी डिस्ट्रिक्ट अनिगी लोनबा कांगपोपी डिस्ट्रिक्ट कोनबा ओल कासा रोड की जौजांगटेक मनाकी जौपीद थोखिबने सो हाइरि अमसुम थाउदो सिंग ngasi ayuk pung aniga makhai taba matamda thokibene hainu spali amasum थाउदोक्तुदा asiana kya yawre so hairi thengna phangwa pawda थाउदो du kuki ama laikidre hairi amasum laikidraba bidep ni hairiba मियोई अदुगी ममिंग खोमिन थांग हाउकिप अपोकपा लेखिद्राबा जंगालाल हाउकिप कौबा मियोई अमनि सोहाइदि अमसु म्याम पुना नौबाबदत ngamiना साइना चैनल सुगी मेकेदिगी म्यांगिम फमना मखाताना सु थमजरि अहानबदा सिक्स सेपरेटिस्ट हाना बहोना रम थौरांग यूएस न माइ पागन खिद्रे इंडिया दा अकनबा वार्निंग तोक्रे रिपोर्ट यूनाइटेड स्टेट्स संगजफम लौदुनु लैरिबा खालिस्तान मूवमेंट की थबक तौरीब सिख सेपरेटिस्ट हानब थौरांग तौरम थौदोमा यूएस ऑथोरिटीज माइ पागनखिद्रे अरोनब थौरांग असिना न्यू दिल्ली की खुद यौरंगनी हाइबगी साउना थाजब लई हाइना यूएस ऑथोरिटी फोंदोखिबा वाफम एजेंसी पौदोंखि यूएस न इंडिया लेंगाक सिरक्लिबा मराल अदुगी मतंग इंडिया की फॉरेन मिनिस्टर की मेकेदी की खुदकी ओइना पाउखुम अमत पिरक्त्रि हाइरि हौखिबा था असगी ममांगदा कनाडा ना इंडिया बु मराल सिखिब थाउदोक अमदगी लेबा अनिगी मरक्ता मलोम लैनरिब सेरक्ता यूएस की थाउदो ओसिसु लाखिबनी कनाडा की वैंकूवर सर्वलमदम हौखिब जुन थादा सिप सेपरेटिस्ट लीडर अमा हलम थाउदो अदुर इंडिया की एजेंसी सिंग हक्थेंगना सेने हैना कनाडा दा लेंगाना इंडिया बु मराल सिखिबनी हारिबु वाफम मदु इंडिया नदी कया यानिंगदब फुंदोखिबनी तुआन तुआन पावगे लिखुन खरा की मतुंगिना अमेरिका नमसुम कनाडियन सिटिजन अमा ओइरिबा गुरपावाट सिंहा पनम हारिबा सेपरेटिस्ट असिसु हानबा अरोन मथरांग तोरमनी मांग असि यूएस द बेस तोबा शिप फॉर जस्टिस ग्रुप की लुसिंगमनी इंडिया द शिप कम्युनिटी की खालिस्तान को तुआन ब होमलैंड अमा तानबगी खोंजंग संगसिलिबा दु बिसरक अमनी हिरामसिगा मरी लेनबा मियोइसिंगना फोंदोरकपगी मतुंगिना यूएस की मरु मपांग ओइबा एलाइड खरना हरदीप सिंहा निजल कौबा कनाडियन शिप सेपरेटिस्ट अमा हौखिबजुन तादा वैंकूवर दा हाटकिबा थाउदो ओदुगी ममांगदा लौतुना खिबा प्लॉट अमगी मतांगना यूएस लैंगाक लोना पाव पिरखिबनी हौखिबा सेप्टेम्बर थादा कनाडा की प्राइम मिनिस्टर जस्टिन ट्रुडियोना हरदीप सिंहा निजर हाटकिबा थाउदो ओदु न्यू दिल्ली गा मरी लैनै हैबु वाफम फोंदोक्तुना इंडिया दा अकन मराल सिखिबनी सेसिगी जुन थार प्राइम मिनिस्टर नरेंद्र मोदी ने वाशिंगटन चलुरबा मतुंगदा हंदक यूएस ना इनौनौना गुरपावान सिंहा पनम हानब होनरंबा थौरांग अदु इंडिया की एजेंसी सिंगी खुद यावी हाइबगी साउन सिंगनब लई हाइना फोंदोरखिबनी डिप्लोमेटिक वार्निंग पिरखिबा अदुगी मथक्ता यूएस फेडरल प्रोसिक्यूटर सिंगना शिप सेपरेटिस्ट हानब होनरंबा अदु सेनबनी हाइबा परपिट्रेटर अमगी ममिंग न्यूयॉर्क डिस्ट्रिक्ट कोर्ट थंगतखि हाइना पाउसना मखातारी यूएस जस्टिस डिपार्टमेंट मी हानब होनरंबगी थौरांग असिदा सेनरमगनी हाइना सिंगनरिबा मियोएदु मियामदा फोंदोकदरा नत्रगना मतम खरा लोसिंदुना कनाडा निजर सीबगी मतंगदा चथरीबा इन्वेस्टिगेशन अदु लोइबा फाव थमखिकदरा हाइबदु खनरी हाइरि हौजुक यूएस लेंगांगना पनम हानब होनरमी हाइरिबा मियोएदु यूएस थादोखरे हाइना थाजनबा लेबना केस असि हेना अरुबा मयोल अमदा लाकली हाइना पावगे लिखुन सिना फोंदोखि हौजु फाबिग ओइनदी फेडरल ब्यूरो इन्वेस्टिगेशन एफबीआई अमसुम यूएस जस्टिस डिपार्टमेंट की मेकेदिगी हिरमसिगी मतंगदा वाफम मत फोंदोरप लेत्रि हाइदि नकल मरमना नेशनल सिक्योरिटी काउंसिल न फोंदोखिबा मतुंगिनदी हौजु ओइरगलिबा लॉ एनफोर्समेंट गा मरी लेनबा मैटर सिंग नत्रगना मरु मपांग ओइरिबा इंडिया गा तौनखिबा प्राइवेट डिप्लोमेटिक अदुगी मतंगदा कमेंट अमत पियु हाइबि याद्रि अदोमेनम यूएस सिटीजन सिंगी पुंसी असो अंगाम यहोंदबा अमसुम मतिक चाना सिक्योर ओहेननबा हाइबसि ख्वाइदगी मरुइबा लेंगाकि मियेग अमने हाइदि वैंकूवर हाटकिबा थौदोकी मतंगदा ट्रुडियोदा अकोपा वाफम कयामर फोंदोखरबा मतुंगदा पनम हानब होनरंबगी मतंगदा वाशिंगटनसु इंडिया की मथक्ता फोंगना पेनदबा फोंदोरखिबनि वाफम अदुगी मतंगदा इंडिया की एक्सटर्नल अफेयर्स मिनिस्टर की मेकेदिगी पाखुम अमता हलकपा लेत्रि हाइरेनसु पाउसना मखाताना फोंदोरखलि अमरमदना यूएस न यूक्रेन अनौब मिलिटरी तेंगबांगना पुतिन की असाउबे हेंगत हलब याय यूनाइटेड स्टेट्स ना यूक्रेन लानमी की तौब ngambigi शक्ति हेंगत हननबा अनौब तेंगबांग क्या पीनब थौरांग तौरी मदुगी मनुंगदा हाई मोबिलिटी आर्टिलरी रॉकेट सिस्टम हिमर यावरी हारिबा आर्टिलरी मखल असि खर सेमदोक सेमजिन तौरग सिजनरक मतमदा रशिया बु हेना असाउब पोखलप यारी
United States ki Department of Defense na hawkiba ningtokaba numita dollar million samagi package ama lakhoki Ukraine na pinaba lakhokiba package asida anti-aircraft missile artillery rounds sing cold weather gear na sing mayawri Department of Defense na pigadoriba mateng asina Ukraine lanmina matung tabada Russia na akan aring singlakpada ngakthokpa ngamgani haina thajari Department of Defense ki matung ina Ukraine na pigadaba khulai sing asiki manungda Stringer anti-aircraft missile high mobility artillery rocket system asigi ammunition samaga yakhai ki mga amadi samaga mga gi artillery rounds sing tube launched optically track wire guided tok missile sing Javelin amadi anti-tank amadi anti-armor system yauri masigaloina na nungmay masagi maru million ahom cold weather gear hana pihiba kusukulai sing maintenance taunaba spare parts sing yauri United States na atopa mapang laibak yang kay gapulaga Ukraine na mating pangsinduna Russia na landas lakpadigi thiengnaba ngamnaba honaduna lakli Ukraine na thauna fana masagi maning tamba ngaknaba lantheng nariba maru oiba lan phamasida Russia lan mi sing maithiba piduna Hana Russia na loksiluraba lam kya amuk nauna loksin mangamkre ngasi US amadi mapang laibak sing napiba mating asigi mapandagi ni haina phongdokli US na Ukraine da himar ama piba sin Russia bu hena sawala bayai aramdi himar si khara semdolaga sana satpa makal gi missile sing kaptuna Russia gi ngamkai mayul jona kapsin bi yabi kudong sabale Russia na US da sana satpa makal gi kulai sing pidana ba hana dagi section wapi duna leibane Adabu Russia na thamki bu wapam thuwai duna US na Ukraine kulai pislakli mamang da Russia na yaning da laina US na apaba makal gi kulai kya Ukraine na pisinkre Madura Russia gi maikei digi makoina warning tokibadu thabu on onthokiba leitri handak amuk Putin na kari tawrakadagi haibadu tammangamdana leiri hansu pausida makhatana phongdorakli makasa tharak poina to papawmana tha ani leplu roba tungda India na Canadian singi e-visa service sing amuk hokre Tha ani rom lep roba matungda India na Canadian national singi electronic visa services am khawre haina ngasi sourcing na phongdorakli Indian government ki agent sing hawkiba zunda Canadian citizen ama oiriba Khalistani terrorist Hardip Singha Niger leba da khatkibida India sene haiba Canada gi claim singa mari leinana leba ani gi marakta diplomatic ki umkhana ba phibam lakhiba galoina hawkiba September 18 da visa servicing lepkhibani Anabo khongthang siga loinana tourist visa sing yauna Canadian singi visa service punama hore business amasum medical visa sing yauna visa marigi servicing hawkiba thadagi hawkrabani India na hawkiba September da makhata ba notice thoktriba phawba Canadian citizen singda visa issue tawba leplagani haina laktokhi madu leba anina amana amagi senior diplomat sing tanthokna ba yauna diplomatic weba yana da bagi khongthang kya lakhotna khiba matung nani Leba anina travel advisory singbu magi citizen sing issue tokhi Indian singi mayokta political ithil yaw hangoi tukutsabagi crime kya sathrakku yabagi phibam lei haina leba asida Canada da leidiba Indian citizen amadi leba adu satnaba thorang tawriba singda yariba makai section na bakhanki Niger gi mihata senai haibu wapam maram chadi amasum phattaba panam galoina political ithil yawi hairaduna Indian government hanjina react tawkiba galoina October crime singa du buk sogatpa evidence pirakna bataksin kibani Niger gi mihat Indian government gi agent sing sene haibi thajaninga oiba engage sing lei haina Canada gi prime minister Justice Crodona crime tawkhibadagi India amsum Canada gi marida asauba saithing ama lakhibani wapam masuna maram oidun leibak ani gi marak matam sangna panduna lakpa lalon itiki deal gi wari sanabas lepki Canada na case asida Akanba miyeng sangduna leibana maram oiduna lalon itiki wari sanaba hokiba September dagi leblak lebasi makha sangtana lepa yai haina Canada gi trade minister Mary NG na phongdoki Prime Minister Crodogi claim adugi mangoinana Canada na leba ani gi marakta lalon itiki dillama purakna bagi panam galoina na wari sanari badu lepna na bahirakibani masagi sai nifuga manga suraba Khalistans militants Hardip Singha Niger hokiba zunda Canada gi Vancouver laiba Gurudwara amagi mapanda nongmaina kaptuna hatkibani Niger bu Indian government kunja English nganiga kunda terrorist na hana laukthokibani hanisu pausida makhatana spalakli atopa pawmana Russia na years nuclear ICBM nungsup thangma sarukta deploy tokre Russia na leba sigi Kaluga region da laiba Kozels based anova years inter
continental ballistic missile ama deploy tawri haina ngasi defense ministry gi warol paladuna Russian media na hairi missile adu thermonuclear warhead kya pubungami Russia na tawriba claim singi matung ina anabo missile adu US amasu masigi mission singi defense seal sing yauna strike tawungami silo amada anabo missile adu bu hapsin graba gozels regiment adu silo adu base tawba years missile sing upgrade tawba hoba Russia gi strategic missile force gi manungda ahan bani haina Russia na news outlet RIA gi report na hairi Russia gi defense minister Sergei Shoigu na ma ki leiba na naval strategic nuclear force sing semgot pada akhanaba miyeng sangli haina hokiba leiba poponumita phongdokiba matung pung khara kanaraga khongthang asi lakpani Russia ki military ship single loina na pangtokiba mifam amada ministers in Russia ki naval nuclear force singda matam ga sunaraba jahaz singi Sire si nuclear power ballistic missile submarine ahum navy ki service ta hapsin kiba matungda chada sama yaure haina phongtokibani Ukraine na Dnipro tural gi oi thangba nakal da leiriba mafam kya control tona bu honaribadu mai pakpu yabagi chance leiroi haina sumana claim toki sairak sida Russia na Satan Turkaubu Malem gi khwaidi gi saw ballistic missile shot pole da sanging tawna bu tharang tawri haidi thingbu yaroi daba dumsade gi khulai amadi hainariba missile du pung da mile lising taraga manga ga sani pan ga marfu yang paiba ngame masum madu mathul taraga mari gi tower block amagi sang da sawi haide ni su paus da suma khata na su phungdorakli atopa pawmana Liberia da mikhal mai pak gi miam tilingai da car thauzilaktuna miyoi hum hatkre Liberia gi presidential mikhal da mai paklaba Joseph Boakai gi supporter kyana harawa phungdok tuna mi yamna tilingai serakta kana thausilakpa car amana tiliba miyam mara aduda mi hum takai duna hatkre hari thaudo se hauki bining to kawa namki numidang da leba sigi kunung Monrovia da mai paklaba Joseph ki supporter sing punna tinduna harau tayama phungtuk lingai da thokibani Thokriba thaudo asigi matang na police ki mekedi gi sab sab pakom piraktri thaudo asu leba asigi electoral commission na official oina Joseph Boyakai na maki naknaba lamba George Whitwebu maithiba piduna mikhal da mai pakle haina laukthokpa pung ama matung na thokibani thaudok tu da senaba gari edu gi driver ngarang leba popo namita fogatkre hauzu phawo driver adu thokiba thaudo adu soiduna thokribra natragana taugi yauna tawkribra haiba sapsana khangba ngamdri haidi Tabu English nga maga samapan ga marfu ko mapan dagi English nga niga kun go humdoi phawgi manung asita pangthokiba mikhal singa mari leinana mikhal matungna tamthiba hingsa gi thaudok sing tholakiba amadi civil war na singba thokiba gi thaudok sing leikrabani Liberia gi foreign partner na pirakpa warol amada hai handak pangthokiba mikhal adu yamna santi leina satakibani ahanba amadi anisubu round da mafam khara da hingsa gi thaudok thokpada natana mapung oina yengba santi leina mikhal pangthoki Central Monrovia gi Broad Street leiba Unity Party gi headquarter thokiba leibuk thiba thaudo sigi matangda Liberia National Police na thigatpagi thabak chatabawkhre thaudo du car atuna thombadagi miyum siraga kunga manga amana sathiba phibam la sonkhibani haina police ki spokesperson Moses Carter na ngarang lepa popo numita pawmising unapamada phongdokhre haina su paustas palakli amaramdana UN na Afghan nupi singi hak khongong nei haiba waphamda Taliban yaningdaba phongdokre Afghanistan gi Muslim nupi singbu laiba sigi lenga na karamba phibamda thambiri haibigi matangda malem pumbana miyeng thamnakli amadi Afghan gi nupi sing makoi hak khongong naduna makoi bunam sinduna thambi haina UN gi mekedigi criticize tawrakraba matungda Afghanistan gi Taliban lenga na UN gi wapham asibu akanba mawongda yaningdaba madi wapham adugi mayokta pakhom pirakre UN gi criticize adubu yaningdaba phongdoktuna Taliban lengana phongdorakpada leibak manunggi oiba waphamda mapalam gi miyoi singna khuthing jinpham thokte leiba asigi dharma gi oiba beluda atopa mapalam gi wapam kaidonungda compromise tawroi hena phongdokre UN Security Council na council asigi secretary general Antonio Guterres ta hanglaki bu wapam amada tha asigi manungda Afghan nupisingi maramda independent oiba assessment pisin kibasu karamba phibam da leiri hana hanglakre thaudo sit leba sigi political engagement amagi pannamda Afghanistan da leba kangdup sing amat oina punsinabegi thaurang oina lakhot kiba independence assessment ni masigi English singani ga kunga mathoi gi August thara US na lusingba lanmi sing sahi kunsupna Afghan da leiduna lan soknaram laba matungda Taliban Afghanistan gi sakti pasil horaba matungda sa tharakiba
assessment ama oiribani tanja sida Taliban lusingli leba sigi lengak loisingna United Nations malem gi leba kya sakhangba dugi manungda Afghanistan bu sakhangba pamli bani tanja sida United Nations gi mekedegi su Afghanistan leiriba Muslim nupi singi hak ngak pagaloina malem gi thakta makhu gi fida ma thamnaba takshilakli bani UN pisin gi ba assessment adu da leba sigi nupi amadi nupi misa singi mapungweba hak singakpa right to education amadi right to work loina political amadi public life that nupi singi fida phangan ba yawri masina leba asida matam sangna sokhat khongthang da sot hauraba amadi setmilon fokat hanabagi khongthang oibidana tana shanti amadi ngaksel gi lamda asauba khongthang am oigadori bani haina member taraga mangana council gi assessment adu sinki bani malem gi oiba sana kanglona sida amuk hana Afghan leba angna satmina na bagi damak leba sigi nupi sing lam khudimakta participate tawbagi mathau taba lei haina su UN gi mekedegi fongdora khre haina su paw sida su makhatana su palakli